Another government asina lambi fatabana thokhanba accident laitana ba honagani haina Chief Minister Yumnam Khemsa na haikre. Ukhrul district ki litanda ngasi amuk makhata na yum ani mai thakre. Amasung India pumbagi oina government samadi public sector da thabak toriba employees singi oiba nationwide strike Manipuri satari. Kurumjari ISTV ki paw miyeng tabira basing taramna oksari hoji phawagi maruba paw sandona pizari. Another government asina lambi fatabana thokhanba accident laitana bahonagani haina Chief Minister Yumnam Khemsa na haikre. Transport Department na thabum amasumna chatarakpa National Road Safety Month 2026 ki City Convention Center da pangthokpa loisinbagi thoramda wafam asi mahakna phongdokhibani. Thoram aduga mari lenana traffic control police ki thabakte hena khumang yangsinaba high tech mobile interceptor vehicle ani Chief Minister na launch tawki. Makhatana Transport Department Manipur operate tawba helicopter service ke Manipur Heli Service Portal so launch tawki. Anoba lengak lakpasida semjin sajin dana leiriba lambi sing chatok sasinda miyamna nuaitaba leiriba asi anoba lengak asina kokhanaba honagani haina Chief Minister na phongdokhi. Anoba sarkar lakpasida mating pangwe ababu semjan sajan leiriba lambi mayamsi semjan lakanda lambi nuaitabi accident do Thoram aduda Minister Gobindas Konthojam Khuraizam Loken MLA Singh Chief Secretary Punit Kumar Goel Additional Chief Secretary Transport Anurag Baspai tungan chungan department ke official Singh amadi Mahiroi Singh Saruk Yake Transport Department na miyamgi yaifana ba paikatwa thabak tharam Singh amadi kana ba piba scheme Singh miyam da khangan ke road safety man ke saruk ama oina sadak suraksha jiban raksa haibasida theme oiduna Transport Department na pangthokhiba marathon painting competition gi tongan tongan ba category Singh da mako mathang takhraba Singh amadi Mahiroi Singh da mana mathum Singh su yan thoke Traffic Control Police Wing Manipur gi SP amadi motor vehicle team Singh na road safety amadi traffic control da sijina ba polam Singh yan thoke loinana mathau masak khangba traffic personnel singda commendation certificate su yanthokuna puning thagwat ke thoram aduda wangang bada Minister Khuraizam Lokena lambi phatabana afaba lambi thiraga chatnaba honabada accident thoknaba maram oihale miyamda traffic ki rules amasung regulationing thina khangan basu hena mathau tari maram aduna road safety ki matangda miyamda khanganaba awareness hena pibagi mathau tari haike Dia perlu kalau sana orang pada sagi traffic rule lokal ada koi accident tu koi sahaja yang terbaik. Traffic lain koi infal city menung susu malah ke he ini semua tu nu usah pada accident tu koi sahaja tu ini hilang sekali nak. Baru ini lambi thong patut sini baru ini accident tu orang lain tu saja. Ukhrul district ki litanda ngasi amuk yum ani mai thakre thodok asing asi ayupung taret lom taba adu waida sakhangda basingna yum ani mai tharam bani haire security force laina mai thake bagi thawong khunja singna ningda ba phongdo pagaloinana security sing chatpi khro haina khongjang sangsin khre ngarang degi pamdaba thodok thok ludraba matungda ngasi amuk nauna mai tharakpa asi yenglaga ahenba security ki section thorang lokhat khre haire India pumbagi oina government amadi public sector da thabak toriba employees singi oiba nationwide strike Manipur da susathari central government na anti national to oiba pro cooperative policy yauna anti labor anti farmers oiba thausil kaya privatization da khusau thaduna bank insurance postal health amadi education yauna tungan scheme kaya privatization tauna bahonariba asida nationwide strike asisathabane all India state government employees federation confederation of central government employees and officers amasung trade union organization kayana kauriba nationwide strike asi Manipur government services federation amadi Manipuri state pensioners union asu sagotuna imphal gi maru eba kaithel kana khidre dukan sing thong lonaki lambida gari sianbigi sang hanthaki mai tampham sang amadi oil pump kharadi thong hangnaki CM Bangalore tamna rally lakpa trade union ke thomi sing police na chalan khidre tongan ba central trade union sing na sinduna India pumba structure thabagi saruk ama oina coordinating body of trade union Manipur na sinduna irabot baban dagi hauraga CM Bangalore tamna lakpa rally adu congress baban mapadagi police na halan ke rally adu da saruk yakiba coordinating body of trade union Manipur ge chairman L Sotin Kumana handakta India amadi America ani gi marakta
lam kayada yanase khuyak pinakhiba aduna lomi singi punsida awaba saitheng kaya oirakpa yabagi akiba lei center da paliba lenga asina numit chamani sugadaba MJ Narega ming onthoktuna muthatnaba khonaba Meitai Singh National Highway da chaloka sin tabada furup amana ayatpa piba IDP Singh hanagi masa masagi mayumda hanjinba ngamdana laibagi mayokta chathaba general strike ni hairiba strike asi lamdam asigi lup humfuga marina saruk yaduna maipana chathari haike Manipur da yamaru ebe demand sing labor law kunmapan se court mari da punjan ba sigi mayokta adu numit chamri thabak subagi MG Narega program se masi mamin hungdo ga muthatna bhona rakpa adu loina na ekhogi state asida hoji phawda chai suraba free movement yadriba amade IDP sing mai mayim da hanjalan bagi khudong sa phangdriba adu loina na hore ba miyam gi punsi angak pa phangna awab mayong nei punamak se masi thengna bada mapung oi bim pham weraga masi gi general strike se masi sanghan bane trade union movement yaudana sinmising and alone yaudana adu lena khoi struggle yaudana leipak se hong por payaroi ono por payaroi masigi dam ta khoi punna thengnar minersi ekhoi gi dabi se hek phangdri bhawdi are an balektana sangjen gini Haukiba Saidi Singh ni kunga mangagi December ni panda Delhi da phamkiba platform of Central Trade Union ki mifam na yana khibugi matungina BJP gi Narendra Modi gi government na labor law singbo labor code 4 da punsin kiba loinana MJ Narega bo maming onthoktuna muthatnaba honarakpa amade lomi sinmi singge phangkham thokpa kayabo phanghanaba leipak sinba tungna chathariba general strike ngase Bisnupur su All India Trade Union Congress Bisnupur district na su sinuna Bisnupur ward number 7 gi mini bazar da wakam mifam pangthokre wakam mifam aduga mari lenena All India Trade Union Congress Bisnupur district president S Nilakamolna paliba BJP government asina kusem ge lal thokanduna national highway singna free movement yahandri union government Kudong Tiningai Waraba economic policy Sataduna, Lamusin missing a punsi, Mang Takan Batan Natana Santok Lambi, Tingzinduna, Awat Apatana Talaba Punsi, Mahing Amada, Laheli Amasung, public sector, Unising. Tupsin duna Shenmika ge punsi hiana Laika Tahali, Nasidi Indiagi sel tumgi pibam angakpa pangna. Kena handuna lairaba kayagi lantum senzau paiba kayana matpigi tanza amada lakle government asina senzau paiba kayagi corporate sector singda sagwatuna laikibna ngasi di senmi singe phangwam thokpa hak amasung social security ki hiram kaya manghale labor law sing code 4 da onthorak padagi mayai samhale hainasu makha takhi Lady Bahane Governor Live Mask ang kunsama to the Southern Manipur Lady situation is solved to organize a portion Tajo Pirimani. Munina, I know Sarkar Sinazu, Tajo people can't be the Sweden to organize having a taba. I could wholly have Adu pin the work, Port of the Economy, Mandu government, Aqua Pinisi. I could Sweden to organize have a port to Miam insurance spending. I could wholly have a taba, Prazamiam, Tajan, Adu Manipuri Lady Prazamiam, so I know Mandu government is some sort of Kongang, Sweden. Lady Prazamiam, the Kanaba, Lakani, Hazbuleva. All India State Government Employees Federation Tamadi Atai Union Singapuna Sangsileva strike Bharat Ban Sawaladuna Manipur State Power Company Employees Singnasu Kongjang Sangsin Kre Kasampata Leva Manipur State Power Company Limited Ki Mamangda nationwide strike Asibu Sawaladuna Kongjang Sangsin Ke Kongjang Adida Sarukiya Kibi Amana 18% DADR Pitoktana Ladiba Asi Central Service Ka Manana PBU Manipur State Ki Oinasu 8 Pay Yahalu All Pension Scheme San Halu Amadi Essential Service the Ladiba Singi retired Orabamatung the benefit PBU high K. 18% DA due lase central ga khoi ga mana da base si se mana han biu da gi di 8 pay commission si ju central na moi gi di order thokse da tar ga su moi gi di ya khre na khoi Manipur state ki su ya han biu all pension scheme chana da base si ju chana han biu aduga akhoi se essential service ta leibani na hayang wai retire oi ba matung da benefit kem ta leita bani na si gi su leina ba ta hon biu na demand me am se si gi PBO na akhoi se adugi strike support to boina taw jaban Government policy ki mayokta India ki mafam khudi makta pangcho kiba All India Trade Union Council aituk na kauriba general strike asigi sarukamu oina none da su sauna mamita ke bank sing thong hangna ki de adum oina ma kaithel sing di thong hangna ki Salibat February tha asida pangthokadoriba ISSLC class 11 tamasung higher secondary examination sing pangthopada ayat apan
Thogan Bidanaba All Manipuri Recognized Private School Welfare Association Hairi Hiramasi Mata Nangasi Manipur Press Club Association Gemaru Eba Topu Singyana Pangtuba Paugimi from the Association President Joy Kuman Nahai Mairo Sing Maru Eba Tankak Ama Odeba Sangyang Sing Asida Bosem Amade Kosiam Nasu Tawai Yana Mapung Fana Pangtukani Haibigi Tazaba Association Asina Tamle Council of Higher Secondary Education Manipur Kosem na tha asigi tang tara tukti class 11 ki exam amadi tang tara tegina class 12 ki exam higher secondary exam haugaduri Board of Secondary Education Bosem na loba high SSLC exam su February kun homdoi degi haugaduri masigi mari lena exam center singi OC amadi mari lena basing su mairo singi maru eba sangyang sing asining thina pangthok pada mapung phaba thaudang lobiduna mai papa sangyang ohen binaba All Manipur Private School Welfare Association na appeal tawrakle makhatana Lamdamasigi Tangdu Laita Dava Asina Mahiro Singe Mahai Masin Tambada Ayat Pakaya Pibana Jalibalisingani Kungataruk Session Asidadi Mahai Masin Tambada Ayat Apan Pidanaba Tungi Mirol Seminasi Lebaki Batangai Padaba Tabak Tarum Kayada Mahiro Sing Yahun Biu Adubo Haidibe Exam Sing Asigi Yang Laga Kanagumba Amatana Ayat Apan Pibigano Haike Miamna Supangtokaduriba Maruebe Sayang Sing Asima Pungfana Pangtopada Matiang Pangbinaba Mahagna Apil Taurakle Saliba Tha Sigi Tang Taraga Tarukta Class 11 की examination होगदबा लोइनना तांग तराग तरेट असिदगिना higher secondary examination si होगदबा तांग कुलुमदोय असिदगिना high school living certificate examination हाइरिबा exam अहुम si हंदगी था असिदगी होगदोरी हाइरिबा exam अहुम si निंगथीना करिगुम्बा असोय अंगाम अमता यावदना थाबा याननबगीदमक्ता तोंगान तोंगानबा मखलगी disturbance अमता पिबिदनबा अखुई लेबाक मियामदा अखुई अपील तौजरी लोइनना लमदमसिर लेबिरिबा इचिल नाव खुदिमंगना लाइक लाइसु तंबगी अदुम लबा सथरिबा एकेडमिक प्रोसेस मयाम सथरकसिदा डिस्टर्बेंस पिबिदना तोंगान तोंगानबा बन ब्लॉकेट अमदी करिगुम्बा लेबाकी तौदा यादबा मयाम हुमना तौगदबा अदुम थौरम थौदा कयाददी अखुई स्कूल सिंग इन्वॉल्व तोहनबियु मदु नतबा लनाई ओइबा तोंगान तोंगान इशू खरदा बेस तोरकांदा जनरल स्ट्राइक कौरकपा बन कौरकपा अदि तोंगान तोंगानबा अखुई पब्लिक दा डिस्टर्बेंस पिरकु मतमदा स्कूल गोइंग चिल्ड्रेन सिंग मदि स्कूल कारिबा अंगांग सिंग असिगी थौरम थौदाददी आयत पिबिगनु Child Wellness and Autism ge clinic ama RIMS Hospital ge Psychiatry Department ta hangdokre RIMS Imphal amadi District Early Intervention Center Imphal West ka punna thabak tominagadaba clinic hangdokpagi thoram aduda RIMS ke Director Professor G Sunil Kumar State Health Mission Manipur ke Director Dr M Dinesh RIMS ki MS Professor N Sanjeev Psychiatry Department ki Head Professor S Gojendra RVS ke Imphal ke Nodal Officer Dr Sylvia amadi CMO Imphal West Dr N Dayapati na singbana thoram mapusing oike thoram asige mari Lenana Director G Sunil Kumar na ngasi hangdoliba Child Wellness and Autism ki clinic asi Northeast region da Manipur na ahan bane khunai asigi yumbi oriba angang singbo wakal amadi haksang fana thamba haibase khunai asida laidaba singe thaudang ne clinic asina angang singbo haksel gi lamda tinjang kai jangdana mapung fa na thamna ba khonagbani haukiba chai tara manga asida Manipur da autism gi anaba sing hengalakle masi punamak thengnana ba khonabada ana layengi lamda laidiba amade mama mapa aiba singa punna thabak tawminaba changi haike Through research and evidence-based practices, we can continuously improve the quality of care and contribute to national and regional health policies. I firmly believe that inclusion begins with awareness. Let this clinic also be a center of advocacy, promoting understanding, reducing stigma, and encouraging early screening in schools and communities. Every child, regardless of ability, deserves respect, dignity, and equal opportunity. Hindu Sammelan Wangkai Upanagar na sinduna tha asigi taraga manga da board ta Hindu Sammelan pangtholagani haina Hindu Sammelan Samiti Wangkai Upanagar ge organizing committee ge convener Guru Aribam Ravisandra na phongdokre Brahmapur Thanga Panmapal Lakpom Director Pangtopa Pamusinga Unaba Amada Ravisandra na makhata daduna Sammelan asi Manipur ge mafam humdraga nithoida pangthokane Sammelan asigi maru eba pandam de Manipurda ingtapa leitaba mawongda leidiba asi uraga lamdam asida ingtapa hanjil hanaba amadi malemi oina thukleba irang kaya asigi matangda ingtapa puraknaba khonabane masigi mathakta miyabasingi marakta amaga wakal tanadana liningi oiba masa singi marakta pamdaba thodok sing thorak lebasing asi sembiba mapudi amatni haiba wakalolda warusin puraknaba khonaba amadi aikoigi akoibegi fiam asingda mahausagi khal kaitharak lebasing asina hakselda akaiba kaya pirak lebasing asibu Sammelan asida khana naina duna miyamda paujal pigani haike
tang tara mga numaijing numit asida bagi chandra open air theater asida koi pandam di mi lising ahum neina lising mga buwa adamaina tinini haina adugi pandam thamjabani masida koina koi tongan ba wangang loi kharana hairiba masigi them masida mari lenba wafam sing thambiani loinana koi lamdam masigi nat ki oiba culture ki oiba program kharsu koina sinjaraga pangthok sagani aduna manipur da lebiriba mioi khudimangna hairiba samela sida saruk yabiu aduga puning thogat piu haiba wafam se masigi press ki kuthang de koina miam punumukta khurumjari President rule sahi ama pharam daida Manipur state asibu India government ayaba pirakpadigi singjamai constituency gi MLA yumnam Khemsan Singbo BJP Leader Party ge leader khalaba matungda Manipur state asigi si minister oina yumnam Khemsan bo wasak loduna state asigi oina tangai fadaba sakot tharang kaya pangthorak liba asibu mapuna sanbibo oisano haina Indo Brahma Road Sports Association IVSA yumnam lekai na phongdro pagaloina makhata na taroppa thabaktasu mai pakpo oirasanu haire All India Senior Citizen Confederation na matam kaya gi dagi tanduna lakpa demand sing handak parliamenta puthokkiba budget aduda hapak taba adu center da paliba lengak asina India da leiba senior citizen karor taraga mangabu thawoi dabani haina All Manipur Senior Citizens Confederation gi advisor B Sana Masa Saramana singjamai songtham lekai Sana Mahi Motosta Leba ama Skon office da pamu singa unabada high crime Sana Masa na makata kibada COVID mamangda senior citizens sing na train tungbada sada yankai concession piba adu amuk hanna chalangadabani analaying da amadi hidak langtak da GST satara nipan lawriba adu lawdaba senior citizens kudimak Ayushman Bharat makada layem bikudong saba PU amadi senior citizens kudimake pension amatu analyzing ahum pigadabani haina panba demand sing adu parliamenta nahaunana puthokpinaba Manipur gi MP ahum da su zero thakre haiki सरकार ने तो लाउरी प्राइम मिनिस्टर की अदुम योजना तौना हलमन की अदु तवे दा तवे लाउरी से वेरे बजट दी यंग तार दी आमत याउदे यूनियन के बजट से कंटिन्यू चाहिए मरी मंगा दी तान ला बस छुपे भी दबले हलमन दा हार सुले बाबा रिपब्लिक कंसेशन 50% ले मदु कोबिन मरम मुद लेपि मदु को खंजे लोद वंदन चुम्मे हमसे मछि कोई आमत तनी नोने लाउरी चुम्मे कोई याय बारो सरकार न को तो वे अब तो बियोने लाउ बसिदा India के MP बुनबदसु मणिपुर MP अहुमदा अगोगी सेक्रेटरी जनरल ने ईदना हलकी बजट बाय ट्राइंग टू डाउन द बजट सि लोरनी मार्च हाउरकनी मदुल खन्नबदा पुथोकबियु India lengana furup amada tungsinduna lepak asibu kangkhong sainaba sinba thong asi khudakta lepkadabani haina Amukogi President Sanjoy Sorok Khaibamna Kwakatil Akham Lekai de Leiba Amukogi Office da Pangthoba Control Hamdoi Suba Amukogi Foundation de Remita High Cre Pori Lemorol Mera Paibi Apuna Manipur ge President Soraisam Memsa Yauna Pangthoba Foundation de Thoram Aduda Sanjoy Namakata Raduna Manipur asi furup kontra tarukna nungsisana khunda don leramba lepak ama oram labasu lesing machama panifuga mapanda India gi phiba nungda chankhiba numitagi Lamdam asida miyot minai kaya chathaduna lakde India na Manipur khunai asi afaba lamdam ama ohenaba khonabada thaudang lawbudi lairadana e masil gi marakta tokai tanaba sile India na Manipur asili sing macham panifuga mapandagi lawsin khrabasu hawkibal sing ani kun humdagi me ahum phawada Manipur asi namsinduna lakpadagi senmelon rajniti law and order da phibam soktuna lakpa adu hawjik tholeba irang asina amukasu hena lamdam asi phibam sokhale haike भारत सरकार अखोई मसेंग मरता अमद तोंगिलगा अमद लेपा अमद तोंगिल अमद लेपा सिम हारि तोंगिल मतुंग खुनाय सिबु मोमन मुतन होनर बिजाय मसी मक्ची याम लाइबक्ति बनी अखोइना हाइजन निमदि मिनिट अमद सेकेंड अमद सॉल्व तब याबो पिक्रब मणिपुर की एरिया में पॉपुलेशन की पॉपुलेशन असिदि अतोब दिल्ली थोमो गुजरात थोमो होम मिनिस्टर अमदि प्राइम मिनिस्टर एरिया थोमरे सेकेंड सॉल्व तोगिने मसीदि मकोन थोके थोल खुनाय सिम नमदन होना ब्लेसि अखोइ मयक सेना नॉर्थ ईस्ट पीपल बन नमदै अमकेन मणिपुर बन नमदै जे अखोइ अमकोन खांगदे हजिति लुपा करो क्या की डिफिसिट तारे अदु अखोई सेमिलो असको फिल्म सोले अखोई साब फंगंद्रे इंटरनेट मन रिपोजी और आईडीपी लेले अदु करिगिनो सुम कुमै येमिंग लेसे कुमै येनबा सरकार ले सरकार अमन सरकार मा थोक तोसिन अखोई दगसि तारबि सिंग मरम अदुना स्पेशल पैकेज पिगदनी लोन कोकदबनी
टैक्स कोकदबनी अदु लोइना वार खेती पर पिकदनी वेतन खेती पर पिकदनी अदु स्पेशल पैकेज ऑफ दी चाइल्ड पिकदनी स्पेशल पैकेज फॉर दी चाइल्ड हेल्थ केयर पिकदनी स्पेशल पैकेज और प्रोग्राम प्लानिंग एग्रीकल्चर इंडस्ट्री द हेन माय वर्ल्ड खुनाय असु सेमकदनी हौजी पाउगी मरतन अत्यनबा ब्रेक अम लुमिनसे मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक्ता फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Dada Ibe makigano Azabe thammo Sige yumse next TMT na checksin na laksilaga thamkhobani ne Dada nang se juhar habaga amta kidrabo Asumna mayamna na machalbo ngapshan dugum masigi yumasibu asoyangan kokadabagi next TMT na ngapseli next TMT jor habati ngaktok na basembani German technology sina bana concrete ka tokna tinaba matamda kapang amuk hena hengaladli next TMT strength is in the quick Honglagli ba punsigi lambi sida arai ba chaba yaba makhai sasinari aduna hidak langthak kayam chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Admissions open. Limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence, and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio, and a spacious play area. Kidzi Southern Palace Compound, 6009046088. ब्रेक की तुंगदा मखाताबा पाउटा Manipur Pollution Control Board amade Directorate of Environment and Climate Change na punna kusabaduna understanding of e-waste information ge matangda College Meheru Singh Education and Communication IEC program nomagi oiba workshop ama pangthokre porong parta laiba Directorate of Environment and Climate Change ke men holda pangthokiba thoram aduda Special Secretary Forest and Environment RK Amarjit Director of Environment and Climate Change ke Director Dr. T Brajakumar amade Manipur Pollution Control Board ke Member Secretary Dr. W Roshan Susaru Yake Mpcb ge Member Secretary W Rosanna kunai asida thengnari ba West Singi manung da e-waste asiso khwaidagi maru oiba miyoibada yamna manghanba makal ge waste ne electronic waste e-waste haraga mobile phone laptop amadi computer television refrigerator amadi washing machine printer amadi scanner charger battery amasung cable sibo khangnaba yai hariba polam sing asida yariba lead mercury cadmium amadi arsenic sing ase miyoibada aduke matik sokale e-waste sing asiso mafam sana hundok trabadi lepak hau amadi isingda yausin khiduna miyoi badalaina kaya pokalakpa yai masigi mathakta e-waste sing asida atangba polam sing haibadi sana silver copper amadi rare earth metal sing yauribane masibu ningti jana lokthok tuna sinaba yai maram aduna imungi phata hauti hundokpa plastic mafam sana hundokpagum e-waste asisu mafam sana hundokpa recycle tawba yaba singna tawba mathok tai e-waste na manglakliba sing asi miyamna khangba watpagi mamitari ngasi lairik lasu hairaba mirol sing asina punna khangminaduna miyam sinba tungna e-waste na pideba khudong thiba amade matau karamna hondokani haibadu miyam kupna khangannaba honasi haina su phongdoke tharomasi ge manungsana mahiro singge quiz competition ama pangthoktuna mako mathang taraba singna su mana mathum singsu yantoke Union Public Service Commission UPSC na haloba Civil Services Men Examination Center sing lauthorakpada sahi asidagi ahanbu oina Manipur gi Impal yaholapagi damak Rajya Sabha gi MP Ningthau Sana Zabalai Sembana Prime Minister Narendra Modi bu thagat pa phongdokre MP Ningthau Sana Zabalai Sembana ma ki Facebook ta Prime Minister bu thagat pa phongdok laduna lisingani kunga mathoi gi March thada phamkiba Parliament mi phumda UPSC na natragana masiga manaba exam sing center sing pibada Manipur gi Impal su yahon binaba MP masab na special mention to ena pukatuna taksin ke masigi matakile singani kungani toige agastara da isu asigi matangda chapchaba thaba packet pinana ba Prime Minister Narendra Modi da ai beserol ama thaduna haizakibane civil services amadi ata UPSC examination singe center singe manungda Impal yahon birapagi damakta Manipur miyam maru oina civil services thanaba sem sareba candidate singe mahus senduna Prime Minister bo thagatpa phongdokle
Sayol amagi manungda Forest Department na waka laimasingda sariba water supply scheme da atingba pibagi firep handuktrabadi waka da Forest Department changba tingbagi khongjang sangsilagani haina waka khonja singna phongdorakni waka khonja singna sinna waka community hall da phamkeba waka mifamda wafam asi phongdok kibane waka mifamda saruk yakiba singna forest clearance da matam sanga loganu waka khonja singda athubada ising pithak piyo laimasing water supply athubada loiselu haibana singba waka sing thaba Karsing Siznake, Wakami Famasiga Marina, Waka de Gay, Mayang Lambam, Bisma, Mangana, Paumising the Fondo Kibda, Racing in Talaga Mapandigi, MG, Makada, Laimasingi, Anoba Water Supply, Asigi, Madamda, Tigalubada, Yumtong, Sani Kungamapan, Labada, Yumtong, Humpugamapan, Ising Pire, Samago Humpuwali, Hanare, Tagatuna Ledamle, Water Supply Saba, Luidringaida, Ising Pire, Haiduna, MG website, Tagat Natana, Water Supply, Iskimasig, Stop Ohum, Food. Bar food technician ama plumber ama amadi pump operator ama hab de hainasu thagalam ke water supply scheme masi sabat thingkibagi maram thigalubada forest clearance pirak tabadagini haina khanglakle u amatasu haudaba sing mathakta ising tenki amakhak sabada forest department na yelakpasida khunja sing warore waka khunja singna control tawduna nomai singe singmai asoba ama umang phajana semgali hairibu umang asi sengatpada forest department ki staff mam phawasaruk yakhibalate ising awaba leiriba waka khulda ising pi bada forest department na yetuna leirabadi department asi sangba thingbai khongjang sangsilagani haina khunja singna warep lawre haina mahakna makha taki 공강시대 이신 가직 단계 하는 원사배 제가 또 뭐범니 아시마 범지 때문에 거기는 양케 뭐게 라올 그 땡기 뭐가 전체보다 뭐 살 프로블em 어시 뭐 거기는 아 거기 뭐게 누신 세미나시 보내 신경지 하이다 그래 마시 힘이 뭐 보내시죠 아신 아야 백다데 아 투바담다 와카 제페 모두 와카 버자 구리 먹나 뭐 와카를 버저도 버자가다 포레스 거기는 사다록 토가 뭐 거기는 거기 가플도 못 상는데 그 공장 먹고 장작이네요 Lisingani kun humdagi me ahumdagi haukiba irang na maram oiduna Manipur ge tongan ba mafamdagi lanjan electoral relief camp talaiba IDP singna sajaba chana tanaba polam singi mobile canteen service impal iski oina Manipur ki laiba Christ Jyoti school da brigadier Pradesh Kumar Jelio Imphal East Susitra Khumuksam amade social activist Rohan film na hogdokre social activist Rohan film na lanjan electoral relief camp talaiba IDP singe sen milon phagat hanaba program asi paikhatpane school singda satuna mobile canteen service hogdokpa se Bishnupur district ki oina sathaba hokre district ke DC amadi ZDO singa pau faunaraga hafta amagi manungda nomakak IDP singna sajaba polam sing school da mobile canteen service sing asi tawba hobune makha tansu tonga district ki school singda mobile canteen service asi pangthonaba thaurang tawri mobile canteen service asida chana thaknaba polam sing sariba asi IDP sama degina sama yankai muk thabak piba ngamle haike अखोई आईडीपी सिंगदा सेमिटलोन पीननबा मोइदा थबक सुबा नोमबा हेना अखोइदि मसाना पैसा तांजरकान मोइदा सेन थोकननबगे अखोइ अदुगुम्बा इनिशिएटिव अमा कगने अदुना अखोइना इम्फाल ईस्ट लैरिबा तोंगान स्कूल सिंगसि पाउ मथंग फाउजरकानदा स्कूल सिंगसिदा हप्ता आमदा नोंगुम्बदी अखोइना टिफिन सर्विस की प्रोग्राम दे सुमाइना लॉन्च तौजबे MP Dr. Angomsa Bimol Akuzam Joint Committee on Viksit Bharat Shiksha Adhistan Bill 2025 के member ओइना nominate तौखरे लोक सभा के स्पीकर ना सेम किबा Joint Committee असना बिल असि यंगसिनबगा लुइना मसिगी रिपोर्ट पार्लियामेंट लानखतकने कमिटी असिगी चेयरपर्सन MP Dr. D पुरंदेश्वरी ने member ओइना लोक सभा की MP कुनगमाथोई अमसुंग राज्य सभादगी तराने हजि लोछलकपदा मरुबा पाउ अमुकहना Another government asina lambi phatabana thoganba accident laitanaba honagani haina Chief Minister Yimnam Khemsa na haikre Ukrul district ki Litanda ngasi amuk makhata na yum ani mai thakre amasung India pumbagi oina government amadi public sector da thabak toriba employees singi oiba nationwide strike Manipur su sathari Kaji Fab video ISTV Sanduk Sabah Pamatang Aswa Detian Sensari Menyang Kabiri Bamayang Punam Bapusa Mugahana Kurum Zari